CBSE na lawba class 10 exam ki result lauthokle Central Board of Secondary Education na lawduna pangthokkiba kumsi sahi lesing ani kuntaruk ki class 10 gi result lauthokle result asi mari lainaba mahiroisingna board asi gi official website cbse.gov.in cbseresults.nic.in amadi results.cbse.nic.in dagi phangba yagani ngasi lauthokkiba examination asigi result pass tawgi sang sada marfudra humdoi dasmik taret sino ni hari Bisnupurda thamlakkiba curfew ngasi ayuk pung 10 fawba komthukle tha asigi taruk amasung taret ke lonaba ahingda tronglawida thokkiba thodok yauna tha asigi taretta PGL Mall da thokkiba thodok singi mayokta hawrkkiba miyam laksin nanabagi damakta tha asigi tarettagi Imphal East, Imphal West, Thopal, Bisnupur amasung Kaksingda thamlakkiba curfew gi athingba singi manungda Imphal West, Imphal East, Thopal amasung Kaksingina ayuk pung manga dagi nungthil pung manga fawba komthorkibagi makha tarakpada hayengsu district mari asida athingba asi komthokani Bisnupur district kina tha asigi tara marida thinunggai thokkiba thodokki matungdagi matam kaktana curfew gi athingba thamjalakibadu ngasigi oina ayuk pung manga dagina ayuk pung 10 fawba komthoklagani haina district asigi yauna atopa tampaki district marigi district magistrate singna tongan na order sing thorkre ani suba national highway da lalo loop anina truck sing dagi namduna selmulle hari Manipur gi lifeline ama oiriva national highway ani Imphal Dimapur lambida namduna selmunmagi thabak thingnaba Highway Protection Force thambiu haiduna miyamna lauduna laklabasu ngasi phawda thabakta onthoktabana kulai paiba lalolop singna highway asida chatok chasin tawriba gari sing maruoina truck singdagi namduna sel lawbada natana mobile phone phawba mulhore haina truck driver kharana pendaba phongdorukli report asigi matungina highway asigi Senapati district ki manung chanba mau amadi maramgi mafong kharada union laingakna peace talk Tongnariba NACNIM ki miyoi singna namduna sel mulle haina gari driver singna phongdorugli Guwahati amati Dimapur dagi pochai purakpa truck amadagi lupa chanipan laure masi khakta natana road tax goods tax amasung godown tax na singbasu makhata na lauri pot chinglu nabagidamak Imphal dagi mau tamna chatkiba ahangba truck amadagina lupa 3 laure hari Mapandagi sanglakpa truck singna mau hek yaurakpada get pass ni haiduna namduna khamlaga sel sing asi lobani sel yaudaba driver singina gari fazillaga gari mapuda telephone tawhallaga sel lobusu yaure mauda pirakpa get pass ni haiba chemaset adu maram yauraklaba matungda IM gi miyoi singna khamlaga amuk lohauki masida natana ti khulendagi mayangkhang amadi Kangpokpidagina Kathel Manbi Fawbagi Maraktana Su Tongnariba KRA gi Kangbuna su truck amamamdagi lupa lising ahum namduna laure hari sel piba ngamdaba driver singina mobile phone fawba mulle hari highway asida matam kaya gi mamangdagi unlawful oiba tax collection sing khulai paiba singna chathare haibasi mari leinaba transport union organization driver singna kayarak hanna phongdokkiba laikhrabani lainga ki maikaidagi laukhatpham thokpa thabak sing mamang thakta laukhatkidrabasu anouba lainga lusing liba chief minister na thawong sing asigi matangda midiang changaningbagi apambasu driver singna phongdorogli Bisnupur district tadi curfew manungdasu khongjang changsinki tha asigi tara mari ki nungthilda thinungai yauna Bisnupur district ki mafam kharada thogningdaba thodok sing thoraktuna Assam Rifles ni haijaba miyoi singna tonglakpa gari ani mai thadokraba matungdagi oirakhiba phibam sing laksinanaba district administration na matam kaktaba curfew gi athingba thamkhrabasu district asigi tongan mafam singda miyamna lambi thingba yauna wakat khongjang na singba sangsinki Bisnupur Kaithelda miyamna achat awok sing athingba piduna chadhankide miyam adubu laksinnanaba honabagi mahutta security gi gari singna yangna thaujelakhi hainasu khongjang loi singna yaningdaba phungdorgli
पाकसन्ना लम्मै चकलखरे ngarang nungthil pung anirom tarakpada Churachandpur district ki Singjol PS na konba Singjol amsung khojin gi marakta paksanna lamai chaklakre fire service na mai muthatna na honabada khudong sada mai unakre Myanmar dagi changlak tun lairiba refugee amasung IDP sing census pangthok pada yawgodori hainu phongdukli Mizoram Mizoramda census sok lisingani kuntaret ki thabuk thoram sing paikhat pa haurakpaga loinana state asida Myanmar dagi changsilaktuna lairiba refugee amasung Manipur dagi lanjallaktura changjafam lauraga lairiba internal displaced person IDP khudingmak laibak asigi census exercise pangthokpada saruk yagani adubu thawong asi miyoising asigi citizenship verify tawbugi thawongdi oiroi haina Mizoram laingaktagi singdorkhre Paugi mifam amada Directorate of Census Operations ki official singna phongdokhibada census ki enumeration matamda Mizoram gi tongan mafamda leiba asan ba ka natraga semgatpa relief camp singda sangjafam laudun leiba Myanmar gi refugee sing natraga IDP sing oirabadi makoi census pangthokpa sida saruk yahangani adubu pangthok leba exercise asidi subnatagi mikok thibagi exercise ni haiki official sing aduna makha taraduna refugee amasung lanjennaraba miyoi sing asi mikok thibada yauhan gadauribasi Mizoram da hojik lairiba demography gi oiba asengba saktam adu khangba ngamnaba amasung miyoi sing asina resource mayek sengna khangdok nanaba honabada tangai phadabani haiki Mizoram gi Home Department ki matungina hojik state asida Myanmar dagi sangsilakpa refugee lising kunipan rom lairi masigi mathakta Bangladesh dagi sangsin lakkiba refugee lising aniga sohum amsung Manipur dagi lanjennar khiba miyoi lising taret lom state asida lairi hari census sok lising ani kuntaret ki ahanba phase asi tha asigi amadagi haukibani ngasidagina mathang thagi 15 fawba enumerator singna yumthong khuding sangduna survey pangthok kadori census ki aniso phase na mathang sahi gi February dagi hogadawani airport ta plane ani thengai nakre Delhi gi Indira Gandhi International Airport ta landing tawrakhiba Spice Jet ki aircraft amana airport asida kham duna lairamba Akasa Air gi plane amada thomjankhre Tawdok adu thokpa matamda Spice Jet ki plane adugi speed tapna maram oiraga ka henna kaitoi thokpa amasung asok apandi yaukidre adumakpu tawdok aduna maram oiraga atopa flight kharagi matam thintha duna passenger singda kudong sadaba kharadi mayokna hanki matam kharagi oina hidak singi mamalda saada taradagi na kun fawbrom hengalakpada laingakna yaba pigadori West Asia da thokliba Israel USA amsung Iran gi lan asi mapung phana loisin kibagi mami udabana maram oiduna mafam sidagi hidak sananabagi dama puthorokpa potchak singi mamal hengalakpana India da hidak sariba pharmaceutical company singda sauna kudong sadaba mayuk na halakpana maram oirga company sing asina laingakta matam kharagi oina hidak singi mamal saada taradagi na kunlom hengat hanbiu haina haijarakpada laingakna yap pigdori hari pharmaceutical company singna mamal hengat hanbiu haina laingakta haijarakhiba hidak singi manungda cancer drug antibiotics amasung injectables hidak na singba price control gi makhada leiba miyamna numit khuding gi mathau taba hidak kaya yauri laingak ki maikaidagi pharmaceutical company singi proposal asi kupna khanaduna ayaba pinanaba khongthang laukhatpa hokre haina agency gi paunasu phongdorkli West Asia gi lan mapung phana loisin khraba matung amasung malem gi senmit londa maruoiba supply chain kaya hanugumna mathau tawba haurakla matungda hidak sing asi hanagi mamalda hanthangani hairi Pharmaceutical company singi proposal asi Organization of Pharmaceutical Producers of India amasung Indian Pharmaceutical Alliance yauna tongan ba industry body kayanasu sogat khre hari